Captain PD Minister Karamsham Fungukray. Ngasi All Manipur Students Union MSU na safong lakiba kumja yangkai mari surakpagi mapokumon thoram pangthokray. Amasung tha si kunmapandagi moreda matam kaktaba bangi khongjang changsin gani torambadu matam kharagi oina handokray. Times of Manipuri Pauming Tabiriba Mampumapu, Asapriana Taram Nokcheri, Nasigimaru Pausing, Miam the Matrakaina Pizari. Mang the Taduna Ladiba Lamda Masigi, Achoba Wato Kayatung Waineraga, Assembly House Star, Kayara Kanatam Kraba, Wafam Mamada, Pm Hanjin Miambu, Lana lamjingbatomtv Wafam Fungdokpasi, Laibak Tibani Haina, Captain PD Minister Karamsham Fungdokray. Ngasi Babu Parada Laiba Minister Office Star Pangtokiba Paumi Singauna Bamada Minister Namakataraduna. Lamda masida mitop miancha sing ising ichaugum changsilakpagi oirakliba fibam amadi masina piriba chaitheng ngamkhaigi wathok amadi tongan ba issue kaya sibu nathaiduna house ta kayara khanna phongdokraba wafam ama MP amana sukhang khangdaba mongda MLA gi thakta kumtharaga wafangnaba si laibak thibane paliba lenga ka si BJP gi lenga ka manate BJP na luchingba chungsina ba lenga ka mane chungsina ba lenga ki ethics khangdaba laibak thibane Lengak asina lengak lakpa matamdagi thamoi sengna kathokpa amaga loinana tawrakliba thabak kaya aremba tahanba laibak thibani thengkhang kayada laibak manungi wafam tattana miyam mangda phongdoknaduna amana amabu hunaba sina miyam na lengak ta thamliba thajabasi manglaknabagi machaka moigani BJP gi luchingba kayana su hiramasigi matangda hakchinna khanafam thoi Lairaba imung kayagi mateng pangliba Captain PD Department asibu lalol itiki wafam pusilaktuna miyamda maring marang bamawong amada uhanbasi yaningde imung manung nungainadaba amagidamak tattana victimized toba laibak thibani tanfam asi yauraklabadi michang khomjinba mathau tarabra khalakli haiki Captain PD Department si laitalaira awana gidamakta the title launanaba mayamgi khudong chawa phangnanaba laiba department sibu ngarang pigibe statement profit and adom the sendong danbagi business ki department oina urga wangang basi tawanjaning de adi MP ki thakdagi MLA ki thakta handarakpa manba moungda sarkar na isum na seng na tawriba potsing se Manipur ki miyam da lan uhonna ba honna bagi thawong ama satharpa se Manipur praja gi laibak thibani aduna government prime minister masel gi marakta misunderstanding tholakpa kanda chumba ma leire sikari leirage na hangdana hatta media da thoga hero sabasina di government sida Manipur gi praja na thajari se mangak na ba choba maram ama oi haibasti BJP gi losing masing na khangbi tangai fadaba leire haibase masi Manipur gi praja sing na kari khaligi do fazana analysis tawgi tangai fadaba lai Yamna sensitive oiba leader weningi Amaromda Paumi Singauna Batu da Sarugyakiba Captain PD gi Director Yumnam Ranjanna Gehu ase lamdamasida chana dabana akaknaba harau kumhai matamda lengak na haizaraga lauba amadi natural calamity tholakpa matamda taknaraga laubane loinana FCI godown dagi ariba gehu khara pithorakpa yawi adu sumiyamda mobile market oina yanthoki haiki Stock the Lazaba, Patkira, Pum Gidaba, Dumba, Wheat Kara, Queda Pira Kibalai, Madu November 2018 ni, Madu Hoina department na, stock is through the Singaga Hoina mobile cell, the disposal toki. Aduga April 2019, the Zoyamna pick per quantity 189 MT, so Moina FCI in a disposal Madu all stock oina, disposal Rockpani. Madu akoi normal NFS ki allocation natte aduga tha hudingi phambam thokpa allocation adugi wang mada pirakhibani The All Manipur Students Union MSU na safong lakiba kumja yangkai mari surakpagi mapokomon thoram ngasi DM College campus laiba lupasigi headquarter da pangthokrai thoram aduga mari leinana blood donation camp amusu pangthoke MSU gi President Peter Laishramna lupki firal jingkhatuna ikai khumna botke Thoram aduga mari leinana mahakna haikibada lamdam masi ngasidi drug ki fakta irakna bagum leire
Nisa lalon ba mioi kaya fara batungda bel piduna thadokhiba amade masak mapu khangdaba drug kayana ngasidi lamdam asida chaithораktuna lamdam asigi likul fawba mutkhiba yana leire Laingak na akaknaba thausilama semduna drug lalonba singi mathakta punsi chupa fadok piba natraga sibagi cherak fawba piba yaba ainama semba tangai fadre haiki Mapu ka nanom sa khangdaba drug chingsi phara matungda tha taruk chahi ma jela thamjala matungda thadok pikhiba adumna chingba heavy amount da puramba haimna chingba myam singja life imprison natraga death kumba adugumba gi yaba adugumba ek myam semna bai dong ta khoi government da taksanna bagi haiba adugi pandam duma khoi emsuna laujare Nakalamoromda hauzik Manipur gi private school sing amade boarding chalaibada akaknaba Chana pathaba masemduna chalainaba lakliba ing kumja lisingani kun mathoi gi academic session degi haunaba lengakta taksilagani haina mahakna makhata ki 2021 dagidi hariba private school sing amadi boarding sing da chanagadaba rules and regulation act myam sing ado adugi policy yalaga 2020-21 session dagi chananaba adugo policy do emsunasu government da pressure piani Ngase Jiribam gi Babupurada laiba All Manipur Students Union District Committee Jiribam na sinduna MSU Conference Hall da Yankai Mari Suba Foundation Day Celebration Thoram Pangthokre JDO Jiribam gi President L Roman Singh na MSU asi matamamada matamadugi Mahairoi Singh na Manipur gi khallaga Manipur kanbagi pandamda linkhalambane Lairiba ichilenau Singh aikhoi amata oina kupna khanna nainaba mathautai aduga tungi firep lepkadawune mina insilaga chatloi haibasi Mayamna Khangna Chaminasi Haiki. MSU District Committee gi President W. Democha Singh na Jiribam gi school kaya ama yengsin bachat lubada school singi Oja Singh laklamdaba amadi matam chana laktaba kaya ama thengnarai masi laibak thibani haiki. MSU Manipur gi damakta Miyam gi damakta amadi Manipur gi mahiroi khunai gi damakta tawraga lakhiba amadi Tawgadaba Paikadaba Tawa Koram Singh Aikoina Mid Kupadam Kambung among Abdane. Leonida Azasi Tibam Suri Tibam Abdimati Pandika in Iwan Punta Tamu Punta Tamu the Sana Ganda President Masama Leonida Adegi Wigi Wasamu and Punta Pekama School routine maintain tawdaba sinba Moreda laiba nifuhumdoi suba Assam Rifles Technopol Dishi amadi SP ga unaduna yasinaba mapurakpadagi Moreda laiba CSO Singna tha sige kunma pandagi Moreda matam kaktaba bangi khongjang changsingani tawrambadu matam kharagi oina handokre ngase ayupung nepan taba matamda More Police ke IB da nifuhumdoi suba Assam Rifles ke commandant Colonel Sumit Sood Technopol District ke DC H Rupachandra SPTH Bikramjit SDO Dinesh Kumar Additional SP Robinson amadi Moreda laiba CSO Singi Luchingba Singninga loinana mifamama pangthoke mifamaduda CSO Singi Luchingba Singi maikai border crossing gate ta miyam amadi sinmi singda piriba chaitheng amadi awaba kayagi mating pen daba wafam kaya thamlakhe hiramasigi matangda nifuhumdoi suba Assam Rifles ki commandant Sumit Sood ki maikai More gi miyam amadi sinmi singda oiriba khudong chadaba amadi awaba kaya dugi yenglaga Hiram Karada Komthokpa Yabra Haibadu Yengsinduna Micham Miyam Amadi Sinmi Singda Khudong Chadaba Amadi Awaba Pidanaba Honaragani Haibadagi Thazaba Piki Wafam Aduda Yanaba Purakpadagi Banadu Handokibane Adubu Karigumba Assam Rifles Personal Singna Makatana Micham Miyam Amadi Sinmi Singda Mamang Thakta Taukiba Dugumna Chatharaklabadi Makatana Kongjang Jangsin Kigani Haiki August is hereby called off following a mutual agreement understanding made between the CEO of 43 Assam Rifles and the general public of More. We are grateful to everyone who took part in this initiative. The agreement is to be made broken by way of continuation of the past harassment, atrocities and hindrances upon the public. Then the agitators will be constrained to take up an indefinite bond
in the near future, seeing the situation and the condition of the agreement. Jiribam District Police na miyoy ahum ngarang ahing pung taramathoy makhairom taba matamda Jirigad Police Outpost WY tablet lising amaga chatru ka kona na fare. Farba miyoy sing adudi Konthaujam Ibomcha Singh M Nungsithoiba Singh amadi Hoirem Kiran Kumar Singh ne. Makoy ahumag Jiribam gi hilgat tagine. Police ki matung ina makoy ahum Lakhipur Laikai gi miyam ga khatna chainaba thoklaba matung Bolero number AS03J2222 tongduna chatke. Mathang pau pinaraga makoibu Jirigad Police Outpost mapa yaurakpada khamlubada khanglamdana chatkibadagi fabane makoina tonglagliba gari adu yenglubada WY tablet lising amaga chatruk packet tara thokna yomlaga yauramba thengnarake makoi ahomak Lakhipur Police ta makha taba wahang pahang chathanaba sinakre hairi Miyam Tanaramdana Imphal International Airport ki ming onthokpa yaroi haina Southeast Asia Cultural Organization SICO Publicity ki secretary na thadorakpa cherol amana hairakle cherol asina makha taraklebade lamdam asi lai haktaktagi hauna akal athau amadi maichau kayana pankhiba lamdamne maram aduna karigumba maming ama thonba matamda manaba hanjin pangthonda thonjinba haibasi tawfam thokte Atopa furupna amadi aikhoi masel fawbana ming asi natrabadi leitraba zala haina tungda hangnarakani ming thonbada lobby tawfam thokte mi amagi amadi posak amagi mamingda mafam khudingda pangthonda thonjinba tawbiganu hairaduna Imphal International Airport pu miyamda tanaramdana atopa maming heta onthokpa yaningde miyamgi wakalon lofam thoi lamdam asigi achauba airport amabu yamna hathu bamongda nanghauraroi matagum assembly da warep lauduna Bir Tikendrajit International Airport haina ming onthokpa yaningde masida miyamna sokat loidabani masida miyam amadi paliba lengak loi singna tara tare thokna khanthaba changi hairakle paugi marthana tembe break amatang lausari Studio 11, India's favorite salon and spa, now at Imphal. Our services are haircut, hair straightening, global color, body spa, hair spa, waxing, threading, facial and treatment, hand and feet care, makeup. Body massage. Studio 11. Salon and Spa Imphal. Look fabulous. Fitness World Building, Singzamai Mathak Chongtham Laikai, Imphal West. Phone number 0385 2440 Manipur da ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tawbagi khudong chaba pijari Adom-adom ki leijariba sanada yauriba alloy amadi elements kayagi chang marik chumna accurate quality amadi quantity ga loina na khanghanba ngamlagani lamjingba jewelry na pijariba khudong chaba asi lobi hau adom gi sana adu sengi natraga sengde haibagi chingnaba du kokhanbiyo akupa marol gi damak lamjingba jewelry da lengsinbirau Lamjingba Jewelry, good quality is our priority. Break matungda mayam utaram nokchari makata ba pau pisari Baby Sana Missy gi matangda Chief Minister na JAC da pikiba Thajaba Singh thabak ta onthoktrabadi September 28 ani gi ayuk pung taruk tagi hauduna pung ni funipan gi Manipur pumbada general strike tawragani haina JAC na thadorakpa cherol amana hairakle Tengkhang kayada lengakna JAC bu lana uhannaba oidaba kaya ngangki haibadu handak August 16 ta pangthokiba assembly mifamda Thangmaiban Kendra gi MLA Joy Kisana pukhalakpa wafamda Chief Minister na case asi CBI da sinadri haina fongdokibaduna mayek laraba khudamne Amaromda laikhidrabi mahairoi Baby Sana Missy gi asingba chumba puthokna bagidama khongjang changsiliba kaya busu JAC na thagat pafungdorokpaga loinana changsinba ihauda asokapan nanglaba kaya gi awabadsu JAC na sarukyari hairakle Childline ge toll free number 1098 child marriage kamari leinaba complaint nama lakpadagi yengsinba chaluba Childline Thobal ge team da khut tharakre Thaudogasi Thobal district ki manung chana laiba Kairem Bikhok amasung Wangbal da thokibani Hiramasi gamari leinana ngarang numidang Childline Thobal ge office ta pangthokiba Paumi Singa unaba amada Childline Thobal ge team member Nepram Kennedy na
Childline Thobalgi teamna thasigi kuntarukta child helpline number dagi call ama receive tauki. Call aduda child marriage case ama complaint tauki. Childline Thobalgi teamna thasigi kuntaret ki nungthil pung mari tabu matamda childline ki tawfam thopa duty ama oina case atubu intervene taunabagidama kairem bikhok awang laikai da laiba luhongani haina tawriba chahi sudriba nupi macha adugi yumda chatuna child marriage amadi child marriage na khunai asida piba chaitheng singi matangda wari sanaduna chahi sudriba fawba luhongdana ba hairambaga loinana thasigi kunipan gi nungthil pung ahum makhaida child welfare committee CWC da angang sing adu purakna ba khangalamki masigi matungda nupa macha aduga luhongani haina tawriba nupi macha adugi wangbal da laiba yumda amuk chatuna wari sanaki mafam adudagi tholakpada wangbal thongjawgi lamlong mari fangba mapa yorakpada usam rastam singh chahi kunmanga apokpa usam bisarup singh haiba kairem bikhok awang laikai da laiba asina luchingba nupa macha adugi imung manungi miyoi kangbu ama laklaga childline team gi gari number MN01GA3755 asi khamlaga driver bu chingthaduna khut thaba horakhe amadi team aduda physical abuse tawna bahona rakhe soklaba driver adugi maming S ingo chakawe thaudok aduda gari gi so teki amadi mobile phone sumunke angang singi hakki damak mathau tawriba childline gi miyoi singda ayet papiba asokapan nanghanba sibu childline thobalna yaningde hairaduna thaudogasida chenari basingi mathakta legal action lokhatpinaba mari leinaba authority da appeal tawraduna asigumba thaudogasi matungda amuk hanna thoktanaba childline teamna angang singi hakki damak mathau tawbada miyamna mating pangbiyu haiki akhoi miyam tawbi aduga akhoi mayam changna to husalaga amna no in amro tara mayam haiba posi mawle tawbi ipamsa di mayam bane magi mama ne adi ajalai team gi drivers de mana sing National Health Mission Manipur na sinduna Manipur gi mafam kaya da hangdokiba Health and Wellness Center singna makoi gi mathau ningthina pangthok libra amadi miyamga center sing asiga karamba mari leinari bage miyamna center sing asidagi kari kari ahenba pamli loinana center sing asida kari kari awat apa sing leiribage haibagi matangda ngasi Kakching District ke Health and Wellness Center marida mathau tawriba medical staff sing loinana atai medical staff sing gi oiba review meeting amadi comprehensive primary health care gi matangda awareness program ama ngasi Langmaidong Dramatic Union gi hall da pangthokrai Manipur lenga ke Health and Family Welfare gi Principal Secretary V Bunlunmang IAS amadi State Mission Director Dr. S Manikanta yauna pangthokiba ngasi gi thoramaduda Langmaidong Health and Wellness Center Kairak Kangzaibung Health and Wellness Center Mantak Health and Wellness Center amadi Arong Tera Health and Wellness Center gi staff singna center asina lokalakliba thabak thoram sigi matangda presentation piki loinana center sing asida laiba awara pa singi maramda paudamkhe Tungda Principal Secretary amadi Mission Director yauna Langmaidong Health and Wellness Center gi fibam yengsenke State Mission Director S Manikantana fongdorakpada Manipur gi oina Primary Health Sub Center chani henbada amadi Primary Health Center Marifumanga Rom Health and Wellness Center onabo honari Principal Secretary na ngasi mafam asida yamna khangningna lakleba se table chokri da famduna leiraga center sing asi che da khakta leibra amadi makhoina hakthengna thengnariba awaba sing asi karino kari kari tawba yabage haibadu khangdok namba lakpani haiki leiriba film sing che da dam leibra donde makhoina thengnariba haktheng ngana thengnariba awaba sing se kari gna do da khoina kai tawba yabage policy matter da kai da karma makhal gi taw lang ta karma makhal gi services diagnostic jadi makhoina expect to karino ka ham sung ma am ji pinana ba amadi makhoina afaba makhal gi service ma grassroots level amadi makhoina pame mong da pinana ba honra pada principal secretary masing mama khoi leiriba Apamasida Hariba Health and Wellness Center Mapamari dagi staff sing ko ponna khoi masi khanai si oragadi khoina better service sama khoina with full understanding people ngani habagi tharamasi ngasi the program si silaga laksabani Ujwala gi makhada gas fangnaba miyoi singda expanded Ujwala gi makhada atopa cylinder amagasu fangbagi khudong chaba fanglaba miyoi singda Poksambam Jila Parishad ki member L Bobina gas cylinder sing ngasi yenthokrai Khongampad Mantri Laikai Community Hall da pangthokpa cylinder sing yenthokpa gi thoramaduda Khongampad Gram Panchayat ki pradhan ke Hais Mohindro susarukya ke expanded Ujwala gi makhada ngasi gi oina miyoi chamaga kuntra mangada gas cylinder sing yenthoke cylinder sing yenthokpa ga mari leinana Jila Parishad member L Bobina makha taraduna
ngasi faubada Posangbam Jila Parishad ki manungda scheme asigi makhada gas yenthokibasi ngasi ga tharaga nifuma thoirak subane Jila Parishad asigi manungda laiba imung kaya maikhu sizinadaba chakhum sing oihenbagi pandamda gas sing asi yenthokpagi thabak sing asi paikhalakpane Posangbam Jila Parishad asi maikhu chendaba Jila Parishad ma oihenba haibasi mahakya choba manglana mane Ujwala gi makhada gas connection tawkraba imung singna expanded Ujwala gi makhada Atopa cylinder amagasu fangba yare haibasi kaya khangnade adubo ngasidi mahaki Jila Parishad ki manungda masigi kanabasing fanghanba hobani haiki anambana singnaga chak thongba loina na aikhogi gas cylinder se amat loithokre haina wabagi mausingna chak kamingai da chak mundringai da gas loigre haina imai bensingna wabai ko chen chemba du chelaroi cylinder ani suna thamba haibaje ama loigerjo ama thamauba haibasina khwaidagi hena phaba asigumba nupi jingi awabagi samasya koknaba government of India na sinbidana asigumba loan saubirakpa loina na akhoi gi Manipur gi ba chief minister na asigumba thau khujin thorang je pibidana agency singna thawa yauna praja singde haktheng na yohanjaba aikoina chenja chongjaraga leita laira mayam sigi karai de kari wat legi haina chenja chongjaraga mayam gi seba tawbu ngamjabase asukumetik nungaijai aduga chief minister loina prime minister animak pusu aina thagajare Bharatiya Mazdoor Sangh BMS Manipur State na sindana ngasilam felpat laiba MSPDCL EEU IED2 campus ta Puryavaran Divas palan thoram pangthokrai thoramoduda MSPDCL gi chairman L Susintro Maitai BMS Manipur State ki General Secretary L Sanatombi Devi amadi BMS North East in charge N Tomba Singna atoiba lengbirakpa sing oine sarukya atoiba mitunglen gi oiba warol piraduna MSPDCL gi chairman L Susintro na hai Sinmi singda lengak na kanaba kaya ama piri kanaba sing adu aikhoina claim tawdrabadi aikhoida yorakloi maramasina aikhoi gi hak amadi aikhoi gi fangfam thokpa sing aikhoina khangba mathautai pumna makasi fange hairabadi lever card saba mathautai chumna gi aikhoi sinmi ni haibinadi yaroi haiki लेबर की सर्टिफिकेट पाइरगदी होल फैमिली दुदा स्कॉलरशिप मचा मसु स्कॉलरशिप फंगी अकोई नुपी अंगांग सिंगी इमुंग मनुंगदा अकोई अंगांग उन्नबो खोपगी अकोई यदु मेंटरिटी की केनो सिंग पैसा फंगी फिक्स लेवल लेतमनि नसाई एम्प्लॉयमेंट प्रोविजन फंड संग कांदा पैसा दुना नसाई हाइरिबा फैमिली सिंग की एनी मचा मसु सिंगी नारकपा येलकपा आदि लायेंबा लोइनो पैसा फंबा याव पोतो अकोई लेबर से फिक्स होइदबना मरम होरकांदा अकोई फंगदबने मसी अकोई मणिपुर की चनबी अमोइने तवी मसीना मरम होरकांदा अकोई लेबर सिंगी चप चाबा फंगम थोपा राइट सिंग मयाम सिंग फंगमंगमदब थबक तौबिगे हारबा नत्रगे एनी लेबर ओबिगे हारगदी चप चाबा अकोई सुम कंपनी की मखादा नत्रगना सुम कॉन्ट्रैक्टर में मखादा अकोई थबक तौरिबनी हाइबगी लेबर आई कार्ड से मसी पाइद्रबा अकोई कानाब सिंगे फंगमंगमोय Imphal da Fongba Pauche Kharada Maitai Mayakpo Education Department na ani thokalle haina headlines piduna lan na pausel pirakpasi yamna laibak thibane karigumba kanglai lona sibu lale hairabadi chap chaba khudam changdamga konana miya mamangda puthok pirau haina ngasi Manipur Press Club ta paumi singa unabada Maitai Mayek Expert Committee ge expert member ama oiriba Professor NG Kangjia mangang na phongdokrai mahak na haiki Miyamda chamam nahaliba yaba warol sing kanagumba loop natraga miyoi singna thadorakpa amadi phongdorakpa wafam sing achum aran thidana pauche kharada phonglakpa si laibak thibani matung dadi tawbigano lengak na ayaba piduna hauzik tamnariba maitai me kuntaret asi lamdam asigi puya khudingmak paba yarba mayekne maye kuntra tarukti puya paba ngamde haiba yauna wafam kaya phongdoki yaudana lanai government amana sahi yankai सही यांखई रोम लेपना बंगम दरदरो तोंग वाना लेपै मयम खक्तन ngasi baw manu madugi lepki baju chai nifu ba toi chila bam badam jida hojik kari kari no maya mama ai ani ngani ba bai hai da bai te yet kani ana khallagati madumakti yamna leba maja ta bo weroi education department na mite me ani thole hai baje sida hari ba point khara sina hai de ba kai ta hai de adu editor na kama na education department me ani thole hai je kama na isileno 이보 와이시나 education department 미디미 아니 돈 메이 바리 아마 보 야우데 아니 헤딩 데데 마이 합실레 헤딩 가 비리 포인트 산나드레 lamdamasida United People's Front UPF Manipurna stafong laktuna miyam gi thabak torakpa chahi kunma thoi mapung farakpagi kumon thoram ngasi senapati district e manung chanba leisamlok community hall pangthokrai
Tharamatuda Athoiba Mitunglen Oikiba Leisamlok Sporting Youth Club ki President Hais Benjamin na Manipur Kansi Haiba Tarabadi Miyam Gidama Kathok Pangamba Luchingba Sing Puthokpa Mathau Tai Haiki. Universal Friendship Organization UFO Kairanbi Sub Center Thobalgi Kulhumdoi Suba Raising Day Celebration Ngasi Thobal Wang Mataba Mathak Laikai Dalaiba Yoning Thau Ibudau Kholangba Sanglenda Pangthokre Miyamna Sajal Hairka Khangnariba UFO Kairanbi Sub Center gi Raising Day Thoramaduda Khangabo Kendragi MLA O Surja Kumarna Athoiba Mithunglen Thobal Municipal Council gi Vice Chairperson Akoizam Sana Tombana Thoramabu All Manipur Nupi Samas ki President Thokchom Ramani Laima Myanmar dagi Takhelambam Kamala Chanu, Legal Aid Council Imphal West ki Advocate Kuraizam Kanta Masung, Laishram Domain Kumanna, Akanaba Mitunglen Singwena Sarukyaki. Haukiba August Tara Humdoya Toba Singi Numit Kamari Lenina, Kakching Higher Secondary School da, School Asigi Mahiroi Singi Oina Asia Competition Pangtopada Yaukidaba Mahiroi Sing dagi. Absent fine wana lupa chama chani pidrabadi register toba yaroi haina things in basi Mahairoi Singi Right to Education Kongkoi Nabani Maram Aduna Mari Lenaba Singna Tubada Midyang Changpiyu Haina All Kakching Students Union ki General Secretary Moirang Them Johnson na Koyek Piduna Thadoropa Cherola Mana Hirekli Cherola Sina Makha Taraduna Essay Competition Pangthokani Haiduna Chebau Piki Basulaite Mahairoi Singi Kolau School Lasigi Student Union Amadi School Authority na Tabidana Labor Silaibak Thibani School Asigi Principal Amadi Vice Principal na Watokasi Loisin Bangamdana Laibasi Karigino Haina Hanglakpaga Loinana Thokliba Thogdokasi Mari Lenaba Singna Athubada Loisindrabadi Kongjang Silaklakani Hairakli Paugi Marathana Teme Break Amagamuk Lausari Manipur ki ahanba 24/7 cab service oiriba lamjingba cab na ahanba oina miyam gidamakta monsoon offer ama pijari ba offer adudi 5% discount on any trip or any package Akupamorol gidamak contact tobiu Lamjingba Cab Nagamapal Rims Road Lamjingba Group Building opposite to Lamjingba Nidhi Limited Imphal Aikhogi phone number 1800102795 natraga 8794613154 Welcome to Times of Manipur. This is ASHAPRIYA giving you news in Hanana fanglamba kangla food ki product singi mathakta anuba product sing haibadi milky balls asomya mixture amadi alu bhujia na chingba sing asi hauzik iramdam gi kaithel da fangle kangla gi anawa product sing asi mayam su amungtang mahau yingbi Kangla Break matungda mayam mumukha na taram nokchari makatawa pau pisari Tasigi kulhumdoi gi numidang wairam pung manga helakpada Wangoi Police Station gi manung chanba Hiang Thang Thongkhong Manakta Masak Khangogdaba Garina Thomlambadagi Ras Medicity da Laikanaraba Matung Thasigi Kuntarukta Laikanaba Ngamdana Laikidraba Mongsangai Mayai Lekaidagi Maibam Sanjit Atopamingna Khamnau Chahi Kuntra Manga Apokpa Yaima Misigi Matangda Semkiba JAC na Misi Eduda Chenariba Gari Fanaba Taksiladuna Ngasi Mongsangai Mamang Lekaida Wakan Mifam Chathakre Wakan Mifam Aduda Sarugyakibi JAC gi Convener S Panthoina Misi asida chenariba gari amadi gari adubu thawriba miyoi faduna matik chaba cherak pinaba lengakta pung nifunipan gi matam thakrabasu ngasi fawda chenaba miyoi fagat pangamdre thawdogadu chenaba gari gi number gi aroiba masing mari police ta pikhrabasu police na su chenariba miyoi fagat pangamdana leiri chenariba miyoi fadriba fawba asi bahakchang lausiloi makhatana JAC na miyam ga loinana khongjang kaya changsilaklakani haiki Hamzadi badana pami ba bi mongchang gi miyoina akoi mani hai basim di akoi chingnajare masi asum bala la jingje akoi memorandum semda memorandum pijare DG da pijare kawa da pijare wangoi da pire akoi local MLA da pire karigumba ujiki kaino sigi matungina posmo temji gi matungina akoi gi masina mina thomjal moi ta ga de akoi makhan maka kaya gi khongjen akoi asum basi puthokpina ba akoi makhata na ngasi ga kangi natana danana sikhatana makhan maka kaya ma koi khongjen jangjanjar kinya
Japanese encephalitis JE gi matangda miyamga punna khangminanaba awareness program ama ngasi Maibukul village pangthokre. Directorate of Ayush Lamphel Patna State Ayush Society amadi Community Human Development Society ga pullaga sinba awareness aduda 10 bedded Ayush Hospital Singzamagi MO in charge oidiba Dr. Tripti Thaunawzam, Yoga and Nature Cure Physician Dr. A. Nandan, Nilakuthi Gram Panchayat ki Pradhan T.H. Surashini amadi Community Human Development Society ki President Suoriba Office Coordinator S. Tondangna Thaurammapu ina sarugyake. Maibukul village ke koibada leiba nupa nupi kayana Thauramadu da sarugyake. Dr. Tripti Thaunawzam na haikibada Japanese encephalitis ki laina asi nadana ba cheksin thorang oina Belladonna 200 asi sizinabiyu. Guli asi hana chahaurabadi kangdagi sandokpa laina asidagi ngakthokpa ngamgani haiki. Central Council for Research in Homeopathy na research tawraba matungda sise preventive oina different states kaina seasonaba yani haina phongakpa instruction gi matungina khoi yenjabani madugi matungina khoina dose piba kanda homeopathic globules da pibani globules adi pills ni sigi pills se chahitran ni thoigi makhagi angang ge gina 2 pills once a week habili pills ani hapta amada amurak tang nungdang tumam daida chadoini sigi se laida thambiraga ngahak ummaga tumhanba dui matungda pungkhai matungda chaba thakpa loi yai siga kaino ma chan sin minaba thakjen minaba yade sigi hidak se hapta amda amurak tang chadoini si hapta mari charakpa kanda tha ama sudoini si matungda su epidemic se leire haitardi hapta tha amaga mung cha thadoini Awareness adu pangthokpagi matangda Office Coordinator S. Tondang na haikibada Maibukul village asi Imphal dagi panglap laptrabasu khungangi mafam ama oiri. Khul asida kangdagi sandokpa laina Japanese encephalitis ki laina asi naraktanaba mangjaunana cheksin thorang lokhatpagi saruk amoina Japanese encephalitis ki maramda punna khangminanaba honabani haina hidaksu yenthokhi haiki. Laikai ga akoi tanaraga Ayush Department ga khushamnaraga hairaba thoromasi miyam da su wakhalon taminaba luna nalna thamnaba kangdagi ngakthoknaba adogi akhoi gi maroina kanggi nabagi masi kamaina layengani aidi atotoba isada nariba hidak langtaksing asi akoi khungang oibanina akoi gyan taminabagi thormadu ngasi asi pangthokjabani haina aigi wapam thamjage. Chatliba tha siki kunmanga da Thobal District SP Dr. S. Ibom Chan Lusingba Kangbu Amana Lupa Crore Shamri Romgi Yamlaba Drug Sing Fagat Pangam Kibaduki Damak Tulihal Educated Association TEA na Thagapa Fongdorakle. Drug ki Karbarda Kanglup ki Khenaba Thamdabugum Masina Kanglup Kayabu Manghalakadoribane. Maramaduna Miyam Hupna Masigi Mayokta Changsiliba Khongjanga Sida Saugat Minasi Amade Tungi Yumbirel Kaya Nisagi Kayatagi Kalhausi. Police singna su mathau masakhangna amadi pukchel singna check post singda thengkhang kayada mekup na hom singna check tawbiu hairaduna yairipok tulihal amadi masiya koibada khundari ba miyoi sing club organization kayaga khusamnaduna drug ki mayokta hen nakanba khongjang kaya changsinaba organization asem saba loire maramaduna hairiba khongjang asida chenaba sing fagatpa thoklabade maduda thorakpa afafata khudimak masamasana pugadabani hairakle. Women Action for Development WAD na sinduna ngasi North AOC da laiba Hotel Classic ta Crime Against Women and Children in Manipur haiba hiramda nongmagi oiba khananai ba mifam ama pangthokre. Thauramadu Manipur State Human Rights Commission gi acting chairperson Khaidem Mani, Manipur State Commission for Women gi chairperson Dr. Binota Maitai amade Manipur Police ki IGP Themthing Ngasangbana athoibeleng birak pasing oina sarukya ki. Thauramadu mari lainana WAD gi Secretary Sobita Mangsa Tabamna ngasi pangthokiba khananai ba sina nupi amadi angang da chathaba miyot minai gi chaitheng fanglaba imung singda anoba mangalama piba ngambata natana achumba wayal fangbada khumang joksin bangam lagani haiki. Akoi chinnaw mayam ama Manipurda noma kangdana hengalakli justice delivery system se masaisda makoi singa sina achauba mateng ama oiribani. Nongmagi oiba Mega Career Awareness Program amasung Oja Singh oiba private meeting ama ngasi DM College of Science ki auditorium da pangthokre. The Institute of Company Secretaries of India na sinduna pangthokiba nongmagi oiba awareness program aduda Manipur gi mapandagi lakpa private institute ki represent amadi lamdamasigi tongan ba school gi mahiroi singh na sarukya ki. Thauramadu ko mari lainana college asigi science department ki principal Dr. Elangbam Jadu na hai lamdamasida lairiba miyoi singna government ki thabak tabu tanai adubo yam khraba miyam asi
लोइना गवर्नमेंट थबक पीबदी ओइथोक्लोई Institute of Company Secretaries ICSI na laukhalakleba thodang asi yamna chawi lamdam asida lairiba inkhalakliba naha kayada mating piba ngamlagani haiki ngasi Journal Education Office ki Science Unit na senduna Jiribam Higher Secondary School ki auditorium hall da District Journal Level Student Science Seminar lisingani taramapan Periodic Table of Chemical Elements Impact on Human Welfare haiba hiramda Jiribam gi tongan school singi mahairoi tara humdoina saruk yaduna pangthokre District Journal Level Student Science Seminar aduda M Sudhiranjan Singh HOD Chemistry Jury College J Rivanta HOD Zoology Jury College amadi N Amarjit Singh Physics Department Jury College na judges oina famke pangthokiba Science Seminar asida Jiribam Higher Secondary School gi mahairoi Sriya Chandana first taduna Jiribam District asige mahut sinduna lakliba September gi tang 13 da GM Hall da pangthokadaba nifuma thoirak suba State Level Student Science Seminar lisingani 18 da saruk yaruragani All Assam Chutia Students Union ge Lakhipur District Unit ki thomi singna Assam Government amadi NISPC Limited anina megawatt chani puthokpa ngamba Lower Savansari Hydroelectric Power Project amukha namathau tawhannabagi Memorandum of Agreement khoyek pisne khiniwi mayokta khongjang sinkre makoina North Lakhipur da NISPC Limited VJP amadi Assam Government ki mayokta kholau lauduna Chief Minister Sarvananda Sonowal gi mitam su mai thaki Lakhipur ASCU ge President Jayanta Hazarika amadi Secretary Amrit Dasna MOA adu lamdamadong gi miyambu namthak tawbibaga chapmanai haina Kanna yaning da bofongdok tuna makhatana government and lauriba firep hongdriba fawba khongjang changsin kigani haiki Article 370 lauthokkibaga mari leinana Supreme Court ta tharakpa petition just mangana saba Constitution bench amana October thada yengsinaba matam thakre ngasi petition ge hearing chatharaba matungda warep asi court na lauthorakkibani court na petition aduga mari leinana Jammu amasung Kashmir ge administration dasu notice piki Amaromda Supreme Court na CPIM ge General Secretary Sitaram Yachuribu Jammu amasung Kashmir da chatuna party gi thaumi amadi hanagi MLA Muhammad Yusuf Tarigami ga unanaba ayaba piki Hausa kamuk sanab gi pau phang bigani Manipur ki Saknai Rabi boxer MC Mary Kombu Asian Sports Place Union Asiana Malaysia ki Salan Gorda pangthokpa thauram amada Best Female Athlete Award piduna ikai khumna khrei Laiba kuntra romdagi lakpa delegate singna saruk yaduna thauram aduda Best Male and Female Athletes amasung Best Male and Female Teams ki mana sing yenthoki adumapu MC Mary Kom masadi thauram aduda saruk yakidi September anidagi Mari Fawba Guwahati ge Desbakta Tarun Ram Phukan Indoor Stadium da pangthokadoriba National Sub Junior Junior amadi Senior Martial Arts Championship lisingani taramapan amasung September 19 dagi 18 Fawba Greater Noida da pangthokadoriba 6 Amateur National Sub Junior Junior and Senior Mixed Martial Arts Championship lisingani taramapan da Manipur gi team da saruk yaning basingna September 10 Fawba gi manungda Kurai Puthiba Laikai da Laiba Mixed Martial Arts Association da Ming Pisin Biraknaba Association asina Thadorok Pachero Lamana Hairakle Amaromda September anidagi Mari Fawba Guwahati ge Desbakta Tarun Ram Phukan Indoor Stadium da pangthokadaba Bodo Cup National Sub Junior Junior amadi Senior Martial Arts Championship lisingani taramapanda saruk yagadaba sanaroi singi ming lauthokle haina Mixed Martial Arts Association ge Publicity and Propaganda Secretary Konthauzam Birohini na khoyek piduna thadorokpa cherolamana hairakle ngasi nung telefona kiba pauche singda kari kari maru ebe pau yaw kiba ge habidu mayam puna khangminasi Kanglei Paki Meira CM Biren Mabuning Makalamzare Momon Noksare Lusing Basinonaba Akan Beirangdi Amuk Hauragani Dissident MLA Jiribao Foreigner Check Posta CCTV Amadi Biometric Machine Atubada Thambiu Kunja Singh MP Amana Miam the Lan Lamjingbaman Wafum Hongdokpa Laibak Thibani Minister K.S. Shah SP Dr. Ibum Tabu Thagatpa Phongdoragni Pandam Lengak Paimi Nariba Masal ki Marakta Su Nung Langnaba Horakle Lengak Paimi Nariba Masal ki Marakta Pau Phongnabagi Muhutta
मीडिया दा थोलगा हीरो साबनदी मियाम की थाजब मांगकनी कराम श्याम एम सुगी यखेमै रसुबा मपक कुमान पांगथोखरे मणिपुर हाइबसी मितै खक्तगी नते सिंग तमदा खुंदारिबा अखै पुनमकिनी संगनरकपसिंग पुन्ना थंगनेमिनसी एम सु चेंग केजिदा लुपा यांखै पिरो फावबा मियाम मेक मोक लाउदे लेमकोल लेंगांग चनरिबा मितै मेक कुंतरेट अचुंबनी अरानबा यावदे अनि थोकपा लेते कांजिया लेंगांगना पौना ब्रजबासीबु थवै बिद्रे ट्रस्ट UPF मणिपुर की कुनमाथु सुबा मपोक कुमोन थोरम पांगथोखरे अमना अमबु नुंसिनदबा कांगलोप की थोलेबा इरांगसिंग असि लाइरिक हाइरबा मखोइना सानबा ngakतनी अंगमपि पाउजेल एम सुगी यखेमेक सुबा मपोक कुमोन पांगथोखरे इशू सिंग थेंगनबा कम्युनिटी खुदिमकी सपोर्ट मथौ ताई टीचर चाइल्ड लाइन थवाल की टीम दा खुद थारकरे लीगल एक्शन लखपिनबा अपील तोरगली मियाम तानरमदना इम्फाल इंटरनेशनल एयरपोर्ट की मनु अंतोकपा यानिंगदे सिको अनौबा भारत नमः सेंगुपगी इंफम थोलगनी आरके रंजन कंगला पाव केवन पीडी डिपार्टमेंट मियाम की इंटरेस्ट सबक तौरी सेंदोंग तानबगी डिपार्टमेंट नते मियाम दा लाना उहल्ले श्याम एम सु लिंगखिबदगी ngasi फावबदा इरमदम की इशू कयादा थौदांग लौदुना लागली पीटर आईएम अमदी भारत सरकार की वारी था अहुम मनुंग लोइसलेगनी हाइबसी तरामना ओई तोम्बी अरोइबदा मरुबिपो मुकहना MP amana hanjin miyamu lana lamjingneba honabasi laibak thibani haina Captain PD Minister Karam Shyam na phongdokhrei ngasi All Manipur Students Union MSU na staffong lakiba kumja yangkai mari surakpagi mapok kumon thoram pangtokhrei amadi thasigi kunma pandagi moreda matam kaktaba bangi khongjang changsingani tawrambadu matam kharagi oina handokhrei ngasi gi wenadi matang asida manipuri paulo shinjare paumiyeng tabiriba mayam punumapu ASHAPRIYA namukana khurumjari